Mẹ mà khơi cái gì để khơi farm đó là lafoi ulake lafoi am pale atay suya libo bungo bungo nang yam kale yam phasay yam famse nang sunam birake khơi party lại đi nhỉ cái đây nọ anh thằng bi cái cân lhe bahubali tung phôi thằng bi là phôi chứ bu cay cái gì nọ yuan bi đôi nọ Mundri mo halaga tabra yun raman taran. Zik khoi je da mu la phoi la u ma thang ra lak pi re. Khoi di nu pa yau dro swai nu pi ga ta su gi ba thabak se tra. Thang biu. Khoi ma su la phoi la phang ma thang ra lak le. Su ga loi na na. Khomang su da bi ri. Yang la phôi to coi mà nó bị sự la phôi yam quá nó thang đó là pi đi yam luôn mới hay đi mà sexy nó pro tao đi nhìn tới bát phẳng thì đi ngoài cái này nhìn sẽ mà cái này tập nhìn sẽ mà cái nó phẳng thì để bắt số đi pro đấy sẽ cái nào đi thằng ấy như gì kèo à chính đấy chẳng phải thằng bác không mang ấy chứ nó nhà mà rồi bỏ là phơi xin làm nó bụi lấy bên xin là phơi làm thùng đi thùng mà nè mà adu magi là pu tharo do adu chỉ cha bây giờ khá bạ là pu tharo do mà ăn thôi carbon. Phải sinh đôi đi nói là. Lá phôi thế, lá phôi tharo hào rồi đi lá phôi ta hào. Hào tì, Adu lá phôi tharo ta hào rồi này lá phôi hào. Cái núm này đây rồi đó. Chana mà tụm mà. Kẹt này. Sao cái kẹt? Thì lâu mà nấu đã ngay đi bây này. Lấy bữa cuối bây. Xí là phôi tharo sẽ carbon. là phơi xuống nghe chẳng mơ kỳ bà rất là sáng đỏ đi này cái đó bên đây thì bàn ra mà lại có xuống đó round chứ coi ra lạc tôi như vậy tôi coi yam xuống nghe xuống một lần mà nó mua ở cái halani azik cái đấy nó có chia sẻ đã apa mình mà mang lại đi tu mà ude nè chứ cái đấy nó khăn như vậy mà kilala là mà xí lại xin na chôm cái nó đâu phải giờ bên đang ăn tất cả mù bài rồi cả hay đó bài thuốc vậy à xí tàu là cái cà mù bạ hoành cà mù bạ số ăn thuốc ai bài thuốc anh cái ai bài thuốc wow padahal sin dito mang ni pang
ꯌꯥꯔꯣꯏꯗꯒ ꯀꯥꯞꯊꯣꯛꯄꯗꯤ ꯑꯩꯈꯣꯏ ꯀꯥꯞꯊꯣꯛꯄ ꯆꯠꯇꯦ ꯅꯥꯆꯣꯝ ꯍꯥꯏ ꯊꯦꯠꯄ ꯐꯖꯕ ꯑꯦ ꯌꯦꯠꯇ ꯅꯠꯇꯦ ꯑꯣꯏꯗꯅꯤ ꯑꯣꯏꯗꯦ ꯑꯩ ꯆꯤꯟꯕꯤꯔꯛꯀꯦ ꯁꯤ ꯅꯪꯒꯤ ꯅꯥꯆꯣꯝ ꯑꯃ ꯑꯩ ꯍꯦꯛꯇꯤ ꯍꯦꯛꯑꯝꯕꯅꯦ ꯑꯩꯅ ꯐꯖꯩ ꯁꯤ ꯂꯩꯁꯦ ꯀꯩ ꯂꯩ ꯀꯧꯕꯅꯣ ꯆꯤꯡꯍꯤ ꯐꯨꯠꯄꯗ ꯍꯥꯞꯄꯗꯨꯅꯦ ꯃꯥꯅꯦ ꯅꯠꯇ꯭ꯔꯥ ꯆꯤꯡꯗ ꯍꯥꯞꯄꯅꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯁ ꯑꯩ ꯅꯍꯥꯟꯗ ꯍꯦꯛꯄꯅꯤ ꯀꯥꯎꯔꯦ ꯆꯤꯟꯕꯤꯔꯣ ꯅꯥꯆꯣꯝꯁꯦ ꯅꯞꯄꯗ ꯄꯛꯆꯕꯤ ꯃꯈꯥ ꯍꯩꯇ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯦꯟꯅꯒꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯦꯡꯁꯨ ꯂꯥꯎ ꯅꯪꯒꯤꯅꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗꯣ ꯁꯤ ꯁꯧꯒ꯭ꯔꯤꯔꯣ ꯅꯠꯇꯦꯍꯦ ꯀꯩ ꯁꯧꯒ꯭ꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯛꯁꯦ ꯅꯪ ꯁꯟꯊꯤꯗꯨ ꯀꯥꯜꯍꯧꯗ꯭ꯔꯕꯣ ꯈꯣꯡꯒ꯭ꯔꯥꯎ ꯇꯩꯕꯤꯔꯝꯃꯨꯅꯦ ꯈꯣꯡꯎꯞꯇꯤ ꯂꯥꯏ ꯑꯩ ꯉꯝꯃꯔꯣꯏꯌꯦ ꯁꯟꯊꯤ ꯅꯦꯠꯂꯦ ꯈꯣꯡꯒ꯭ꯔꯥꯎ ꯇꯩꯕ꯭ꯔꯣ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯝ ꯇꯩꯍꯧꯗꯦ ꯃꯥ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯇꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯃꯅꯤꯡꯗ ꯌꯦꯡꯉꯣ ꯀꯔꯤꯝ ꯇꯩꯗꯦ ꯃꯔꯤꯡꯐꯧ ꯇꯩꯗꯦ ꯁꯟꯊꯤ ꯅꯦꯠꯄ ꯂꯥꯛꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯐꯥꯔꯝꯗ ꯂꯥꯛꯄꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯔ ꯂꯥꯛꯎꯀꯣ ꯍꯥꯏꯕꯅꯦ ꯍꯪꯒꯣꯏꯌꯦ ꯀꯥꯏꯗ ꯆꯥꯝꯊꯣꯛꯇꯣꯏꯅꯣ ꯁꯤꯕꯣ ꯑꯥꯗ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯕꯣ ꯑꯩ ꯆꯥꯛ ꯊꯣꯡꯉ ꯂꯩꯖꯔꯝꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯕꯗꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯁꯟꯊꯤ ꯅꯦꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯗꯅꯣ ꯑꯩ ꯈꯣꯡꯁꯦ ꯑꯝꯇ ꯆꯥꯝꯅꯤꯡꯉꯤꯅꯦ ꯁꯤꯗ ꯆꯥꯝꯕ ꯌꯥꯒꯗ꯭ꯔꯣ ꯈꯪꯗꯦ ꯅꯥꯟꯊꯈꯤꯗꯅ ꯑꯃꯨꯛ ꯃꯃꯤ ꯑꯁ ꯏꯁꯤꯡꯁꯤꯁꯨ ꯃꯣꯠꯂꯦ ꯑꯗꯨꯕꯨ ꯍꯥꯝꯂꯅꯤ ꯈꯪꯗꯦ ꯇꯜꯂꯦ ꯈꯤꯇꯪꯗꯤ ꯂꯨꯞꯊꯣꯛꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨ ꯑꯁ꯭ꯋꯥꯏꯗ ꯑꯩꯁꯤ ꯈꯪꯗꯅ ꯈꯣꯡꯎꯞꯇꯤ ꯇꯣꯡꯖꯔꯛꯄꯅꯦꯕ ꯈꯣꯡꯎꯞ ꯁꯦꯟꯗꯟ ꯇꯣꯡꯉꯝꯃꯗꯤ ꯌꯦꯡꯉꯨ ꯑꯩꯅ ꯅꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃ ꯆꯠꯄꯗꯣ ꯑꯗꯨ ꯃꯈꯥꯗ ꯃꯤꯠꯇꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦꯕ ꯃꯗꯨꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤ ꯅꯪ ꯁꯤ ꯐꯝꯒ꯭ꯔꯣ ꯁꯤ ꯐꯝꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯈꯣꯡꯅ ꯑꯣꯏꯅ ꯅꯥꯟꯊꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯝꯒ ꯗꯦꯠꯀꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯆꯥꯛ ꯆꯥꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏ ꯅꯣꯡꯃ ꯆꯥꯅꯗꯣꯏꯅꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯣꯡꯃ ꯀꯥꯟꯗꯨꯗ ꯌꯦꯡꯉꯨꯅꯦ ꯊꯣꯟꯕꯁꯤ ꯌꯦꯡꯉꯣ ꯂꯐꯣꯏ ꯊꯥꯡꯉꯤꯁꯦ ꯂꯐꯣꯏ ꯑꯩꯈꯣꯏꯁꯨ ꯊꯥꯡꯕꯤꯔꯨꯁꯤ ꯂꯥꯎ ꯂꯐꯣꯏꯁꯦ ꯊꯕꯛ ꯀꯜꯂꯤ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯐꯕꯅꯦ ꯀꯩꯅꯣ ꯌꯦꯡꯉꯣ ꯇꯧꯋꯦ ꯑꯁꯤꯅ ꯏꯔꯣꯏꯁꯦꯝꯕꯒꯤ ꯆꯤꯡꯖꯨꯒ ꯂꯩꯕꯗꯣ ꯁꯤꯅ ꯃꯤꯒꯤꯅꯤ ꯑꯩꯈꯣꯏ ꯂꯐꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯛꯊꯔꯤꯅꯤ ꯃꯨꯜꯍꯟꯗꯣꯏꯔ ꯁꯤꯗꯤ ꯑꯩ ꯕꯅꯥꯅꯥ ꯆꯤꯞꯁ ꯈꯔ ꯁꯦꯝꯗꯣꯏꯅꯦ ꯕꯅꯥꯅꯥ ꯆꯤꯞꯁ ꯁꯦꯝꯕ ꯌꯥꯕꯅꯦ ꯍꯩꯌꯦ ꯑꯩ ꯍꯩ ꯐꯖꯅ ꯀꯩꯅꯣ ꯁꯦꯝꯁꯤ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯅꯦ ꯀꯪꯍꯟꯗꯕꯤ ꯌꯥꯕꯅꯦꯕ ꯌꯨꯇꯨꯕꯇ ꯌꯦꯡꯉꯣ ꯂꯐꯣꯏ ꯑꯃ ꯍꯦꯛꯂ ꯂꯥꯛꯎꯏ ꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯑꯗꯤ ꯅꯩꯒꯗꯕ ꯑꯩ ꯂꯥꯛꯑꯦ ꯗꯣꯟ ꯋꯥꯔꯤ ꯁꯟꯊꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯗꯤꯅꯦ ꯂꯩ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯍꯩꯅꯧ ꯆꯝꯄ꯭ꯔꯥ ꯁꯤꯁꯨ ꯆꯝꯄ꯭ꯔꯥ
Yongchak. Thaba yam phagre. So yani pa ni suzi. Koina thang ga ba ya de. Thang thang. Sa yam chang na ba. Ko ba ada yani lafoi. Ani se khanare. Thon ma chille tu ne hai ba. Dada thangalo. Pamapu. Lafoi mapu. Yaw de mi baba ta yaw bane. Sida phamma ne. Duga bazna kili sana du sa ba. Yan. Se give. Nahi re. Somdagi. Ai sida phamma ga in ga son ba. ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥ ꯐꯖꯟ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯁꯤ ꯂꯣꯏ ꯂꯩꯔꯁꯤꯔ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯥꯕ ꯌꯥꯎꯔꯕ ꯁꯥꯟꯇꯤꯗ ꯑꯣ ꯁꯣꯂꯔ ꯊꯥꯜꯂꯦ ꯌꯥꯎꯗ꯭ꯔꯤ ꯑꯇꯣꯟ ꯆꯥꯔꯕꯅꯤ ꯃꯣꯏ ꯅꯍꯥꯟ ꯑꯍꯟ ꯃꯌꯥꯝ ꯆꯥꯕꯅꯦ ꯍꯩꯀ꯭ꯔꯨ ꯃꯥꯜꯂꯦ ꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯁꯦꯡꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯍꯩꯀ꯭ꯔꯨ ꯋꯥꯎ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯦ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯆꯦ ꯁꯤ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯐꯣꯇꯣ ꯅꯝꯕ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ चाबा याबरा खंगदे सी कलर से फजाई पुंगदोन बाले पुंगदोन हाय पुंगदोन अनि खत्तगा पाल कापीगे हलकपदा ay kapigis with sogri ngang ha yes si phajai si je durga puja da hap lei kanu na pi tu kang hab kang ma pan sina kai no ha kang pan mi makhong do pothari lafoi thangubagi wadana lafoi thanguba yam ware mana lafoi lafang ama thange adagi si angang ani sina loi thangbane se hero ani sina urumji kya nuai khraba sakki wafam ni ana gre hojik hey oh sida loira ba asi su yaudura sidi mi yoraman asi lambi oira khoi matang side da losile smaina reminder round ne belai saina Saudi bani low oina nga thadani haibani low thoga asi phum jing loi lagthoina aduga nga thadani aduga kaino do samaroi ni na aduga kaino ga ikai thabi ga thani ha chala nong phato koyak pasina nungaitro ai dis doi macha thabak sura leira sira kairom khalli andana farm se kanu sida farm house sida leiraga ko ha kana hai ba ai lei ba se wai chile ya kai hingi ba mai da phum da kada no
ꯄꯣꯡꯗꯣꯟ ꯄꯣꯡꯗꯣꯟ ꯁꯤꯗꯁꯨ ꯑꯅꯤ ꯄꯥꯟꯕ ꯕꯨꯡꯉꯣ ꯇꯧꯕꯤꯅꯨꯅꯦ ꯇꯣ ꯁꯤꯗꯁꯨ ꯑꯃꯁꯨ ꯄꯥꯜꯂꯦ ꯇꯣ ꯑꯣ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯍꯦꯛꯄ ꯁꯤ ꯃꯆꯥꯁꯤꯡꯁꯦ ꯍꯥꯎꯕꯅꯦ ꯃꯁꯥꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯀꯩꯅꯣ ꯈꯔ ꯐꯖꯅ ꯐꯣꯇꯣ ꯅꯠꯇꯦꯁꯦ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯂꯧꯕꯤꯒꯦꯁꯦ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯤ ꯏꯅ ꯃꯥꯒꯤ ꯐꯖꯕꯕꯨ ꯍꯥꯞꯂꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯌꯥꯛꯁꯨ ꯐꯖꯗ꯭ꯔꯥ ꯂꯩꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯌꯦꯁ ꯕ꯭ꯔꯣ ꯍꯥꯎ ꯇꯝꯒꯦ ꯂꯩ ꯆꯥꯏꯕ ꯇꯝꯃꯨ ꯍꯩꯅꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯦ ꯆꯥꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯅꯤ ꯂꯥꯎ ꯂꯣꯏꯔꯦ ꯂꯩ ꯆꯥꯏꯕ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯂꯥꯎ ꯑꯁꯥꯏꯕꯨ ꯅꯝꯕꯤꯒꯦ ꯂꯥꯎ ꯅꯣꯡꯗꯣꯏꯗꯤ ꯑꯩ ꯂꯩ ꯑꯃꯨꯛ ꯄꯤꯅꯔꯁꯤ ꯆꯠꯂꯔꯣꯏ ꯁ꯭ꯋꯥꯏꯁꯦ ꯆꯠꯅꯔꯦ ꯂꯥꯎ ꯉꯥꯏꯈꯣ ꯑꯩ ꯂꯩ ꯆꯤꯟꯕꯗꯗꯤ ꯑꯝꯇ ꯌꯦꯡꯍꯜꯂꯨꯒꯦ ꯆꯤꯟꯕꯤꯔꯒꯦꯁꯦ ꯂꯩꯔꯥꯡꯁꯦ ꯄꯛꯆꯔꯕ ꯌꯦꯡꯉꯣ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯏꯅꯒꯤ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯗꯣꯔꯦ ꯍꯧꯔꯁꯦ ꯆꯦ ꯑꯃꯨꯛ ꯊꯥ ꯆꯦꯒꯤ ꯋꯦꯠꯀꯤ ꯐꯤꯕꯝꯗꯣ ꯉꯝꯇꯦ 2 3 ꯃꯁꯥ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯍꯦ ꯃꯨꯁꯀꯣꯟꯗꯣ ꯊꯝꯃꯣ ꯊꯝꯃꯣ ꯄꯥꯏꯒꯅꯣ ꯑꯁ ꯇꯞꯅ ꯆꯠꯂꯣ ꯁꯣꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯝꯃꯒ ꯉꯥꯔꯤ ꯅꯝꯕꯗꯧꯅ ꯅꯝꯃꯒ ꯇꯣꯡꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯇꯣꯡꯈꯠꯂꯛꯑꯒꯦꯀꯣ ꯌꯥꯔꯦ ꯁꯤꯗꯅ ꯈꯣꯡꯒꯁꯤ ꯊꯝꯃꯣ ꯃꯅꯨꯡꯗ ꯊꯧꯔꯣ ꯌꯥꯔꯦ ꯊꯝꯃꯣ ꯂꯝꯕꯤꯁꯤ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯁꯥꯏꯁꯤꯅ ꯈꯔ ꯐꯩꯌꯦ ꯑꯁꯥꯗꯤ ꯀꯨꯗꯨꯀꯗꯥꯛ ꯍꯧꯔꯗꯤ ꯁꯥꯏꯗꯩꯗꯤ ꯀꯨꯗ꯭ꯔꯨꯀꯗꯥꯛ